Manipur COVID-19 positive oibagi sang asi sada sino dasmik ahum ani oiri. Raja gi haksel bibag na thopo chero lamada hai sangsat asi yeng labadi. Raja sta hogji phawada community transmission ki thak yaudri. Serol dun hai ngarang punna mioi chamaga matfudra mapan test toki sarkar asina COVID-19 sandorokpa thingnaba kendra sarkar na piriba pauji tabe heklo chali. yumda phone tong to Raja gi IDSP na thopo chero amagi matungina ngarang khakta mioi chanipan humputare screening toki. Hogji phawada Punna mioi lak ani lising taramari chamri nipu screening. Chana thakdaba soma talent. Kaino ina hujik tawdisibo. Coronavirus disease spread can be stopped. Always cover mouth with handkerchief or tissue while coughing and sneezing. Amaromda police na lockdown amasung curfew gi chana kalon tugaiba sing phaba leptri. Ngarang khakta mioi chama kunmat. Hello, Tamo. Hello, Mimi. Hujikpu kaida legi. Assam da leiri. Pot hapa ngai ri. Kaidore phone kamta toroktradi. Phone se balance loi ki dawrine. Lockdown ina recharge hapam se leitaba. Hujik to chinna hapurine. Oh, aidi pakhaluredana. Aisu angangda ngasi khakta hapaluine. Angangi ipandusu yawa ngamhongdre. Tawriba thabak sisu tawde yadabane. Angang di tungkraba. Tumdriye. Ichada masak yam muninge. Amta ulawne. Ai video call tawke ko. Tawro. To, urabra yengo nungsidra. Ure. Kayam nungsirne yengune. Icha sibu ining tamna uwa phangdrabaneba. Nungsine. Nangdi kamai chare. Chengchakti kamdawri. Nongmani ni gidi leirida. Yana yanaba sinba haibadune. Hingdabadi yadabanina. Watpagidi loina watlabanida. Adunine. Aina nating pangningena pangbang amasu nate. Yumda lakadabsu wale. La abasu changma yaroidabanina. Khangdrene tawrise. Sinfamsiga. Ai khakta nate mayam amasu wanariba ngaktane. Isingda thaaga lelasu lenba taban. Tamona miyamgi chanaba chakhau poroktoido. Adudagi henba mateng ama phawba leitrabani. Soida ngamdanaba honabiyu ko. Hingbu hinglabadi tawba yaba mayam ama le. Hoi. Ado kagi thagi seldo khara tapna pige hayo. Angangdo chekshin na seno ko. Thenge potaro. Hoi.